ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯕꯨ ꯃꯅꯤꯄꯨꯔꯤ ꯚꯣꯏꯁ ꯗꯥꯏꯂꯣꯛ ꯔꯤꯗꯤꯑꯣ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ 1K ꯍꯦꯛ ꯌꯧꯕꯒ ꯒꯤꯞ ꯑꯦꯋꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯗꯥꯏꯂꯣꯛ ꯊꯥꯒꯠꯄ ꯉꯝꯖꯔꯔꯣꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯅ ꯆꯠꯂꯝꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯗꯥꯏꯂꯣꯛ ꯑꯃꯇꯪꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯥꯏꯂꯣꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯤ꯫ ꯂꯩꯅꯨꯝꯅ ꯌꯣꯝꯂꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯤꯁꯤ ꯊꯥꯡꯂꯤꯕꯤ ꯄꯥꯔꯣꯟ ꯆꯥꯃꯅ ꯈꯥꯔꯤꯕꯤ ꯅꯪꯒꯤ ꯂꯧꯅꯝ ꯆꯧꯕꯤ ꯊꯃꯣꯏꯗꯣ ꯌꯦꯅꯤꯡ ꯆꯣꯡꯍꯜꯂꯣꯅꯦ꯫ ꯍꯜꯂꯣ, ꯇꯥꯔꯕꯣ? ꯑꯩ ꯕꯣꯔꯗꯤꯡ ꯆꯪꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯩꯁꯦ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪꯁꯨ ꯉꯥꯎꯁꯤꯟꯅꯗꯅ ꯋꯥꯈꯜ ꯑꯇꯣꯞꯄ ꯈꯟꯗꯅ ꯑꯩꯕꯨꯗꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯌꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯁꯨꯅꯦ ꯅꯪꯇꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯗꯣꯏꯅꯤ꯫ ꯅꯨꯡꯁꯤ